hariba chingda thaliba miyam asibu tangkhaina gi dumangta rapid action force yauna central forces sing mafam asida changchilapagi mami adoni duga mafam asida deploy tawgadoriba IRV sing su puchalakli hariba mafam asida deploy tawgadoriba IRV gi personnel 10 IRV gi personnel sing adu yausalakre mathata kawa hogre aduga miyagi market gidi Pambei na lochingba UNLF MPA gi lami sing adu dati gi no haidana yam kana khongdang ja tangjin bani adu nga ki market gidi makoi do charhang khraba matungda miyagi thajaba si manghandana bagi damakta miyam gi damakta hai tare ariba tian IRV gi personnel sing asi mafam masida deploy tawbasi horakpani aduna makhatana kari pium la page habdudi yengminarasi adubu masi miyamda thajaba ma mangkhribi kari gino habta mamang thakta maruina mapung oibada central security personnel sing ngak chema mafam singda Kuki militian sing ngak ngana landarakpa mi hatkibaduna maram oiraga miyangi thajaba si mangba oiribani aduna masi ayambadi tenayabigi gi personnel sing asina ngak sel lagani hai miyangi thajaba si manghandanaba makhogi market gi su honarakani haibagi wakhalon lamadi lainga ki market ju lerangani aduga madu thabak oina onthorokpa dudi mayam puna yengminabadi mathauta miyam dagidi koi tengtha kholga loina hariba Pambei na luchingba UNLF MPA gi lami singa sima pham asidagi chatpi gi nu haidana mamitagi mapita na fauba kham na ba khongjang du changchin bani aduga mathakta karaga mathaki oiba singadudi madu miyam da uhonbagi khudong chabadudi madu pijaroregi maramdi haribasi koi security reason aduga manungi oiba mayam adudi khona kitang mayam da khanghanba matamda madu reason du yenga matungda haitare madumakti koi madumadi kitang nathaijarage aduga hariba amuka hana niksingjarabada nongshumda lairamba UNLF MPA Pambei na luchingba sigi lami singa sidi koi chatnaba haitare instruction pirakpana maram oiraga maji numikhrani gi mamangdagi hauna yam akanba instruction adu lakhimne duna miyangi market gi chatnaba khona ba taraga su ahenba security mayam thajala aga haitare madu chatkina badudi langa ki market gi khonari aduga leiramliba hariba lami singa sigi mahuta koi lenga ki tenayabigi gi personnel mayamadi hari mampham asida kakre makhoi si deploy tawba haure haibado adumak yare aduna makhatana kari phibam lakhadage habde koi puna huji phobge na disi film se leiri makhata ba kari lakhadage habde koi puna yemina mathau tari hiram ski matanda pawdam jariba naurem tanoranjan Nongshum Imphal East District